ngasi nungdan phongkiba kanglaipa ki mairagi pause degi maruoiba pau khara khangachiraga miyamna khudo damjige salage board of director chingtham samsang gi yumda sakhangdaba singna bom ani langchinuna pakai halam lei sakhangdaba kangu sing lamdama sida tunga tunga mamioi singi yumda bom thamjilamba nomai kapsilamba amadi bom pakai hambagi thodok sing lepa laitina tholak lei thodok sing asigi manung chana ngarang ahing nuyai matung pung 12 minute ram taba matamda sakhangdaba mioi singna Singjamai Police Station manung chana Singjamai Mayam Lekai Laiba Salai Finance Private Limited Board of Director oina Taupuriba Singtam Samson Zaini Pugataru Apopa Laikidraba TI Saubagi Mayumda Bom Ani Langchinuna Pokai Halam Lehari Bom Pokai Hambagi Taudo Aduda Mioi Amata Aso Apa Yaukibilate Adum Oinama Imung Adugi Sumangda Tamba Gypsy Ani Car Ahumdi Akai Atoi Toke Hauzik Pawagi Oinadi Kanana Kari Maram Kidamakta Bom adu langsinuna pukai halibano haba khangba ngamdrei thaudo aduga mari lejina Singjamai police na case ama lakhatkre hairei panba yabadi matam kharagi mamangda salagi managing director oina thaupuram kiba teralokrapam laikai laiba ensamarje amadi kasangthom erangbam laikai larek masada laiba barjendo gi mayumda so sakangdaba singna bom langsinuna pukai hankiba thaudok thokkiba laikhrabani Kuki terror singna bom mapan phit tawduna thamlambadagi bom expert ki gangu na lagthokrai Kuki terror sing na ngarang timpung mariram taba matamda Imphal East district ka tainaba Kangpopi district ki manungsanba Maphodam police station na Komba Saijang Hills range da bom mapan phit tawduna thamlambadagi khulngapa khunja sing na thengnarakpadagi Maphodam police station da pau piraba matungda bom expert ki gangu galonyana asoi angam yawna lagthokrai hairi bom sing aju Saijang Hills range ki charukta Khulngapa singna sangba matamda phit tawduna lairamba thengnarakibani bom apan adu waya sijinaduna amaga connection tawduna thamlammi bom sing adu de hek soluba matamda khangawduna pokhairak payabagi phibamda plan tawduna thamlambani hairi police ki paun hai bom sing adu local met mortar cell ni bom expert ki kanguna yamna chakchina hai singna bom sing adu asoingam yawduna lathokpangamle hairi chamna laijaba kompuru ki miyamba amamba kom karana awafamda tanaba singanu Com Tribe Organization Belly Com Tribe asi mamay ani longbo oin uhannaba hotnaba yorakpana com micham miyam kaya amabu sentahare haina Com Tribe Organization Belly KDOB gi Information and Publicity Secretary na thadaropa chiro aman hairi chiro achin hai matam pumbana Manipur gi integrity gi tamak leptuna lakliba si ngasi mathokliba separate administration tanduna Manipur thugana ba hotnariba singasi marakta masa khaki apambana atopa kangrup kukiga Loina bi asi KDOB na komba komkul nipuga manga asiga mari lenyade Kotugi Defense ki Joint Secretary pui hariba S komasi luang sanggom manak Farenkul Kangpopi District ki miyoini aduga thangsong karang Kuki Army ki Information Secretary ni hajariba sisu Samuramlan Churchampur dagin hari Chirosin hai makoi ani danatana karigumba KDOB ki pandanggi wangbada Manipur thugana ba thabak ta komgi miyoi chenaba amadi integrity da singna ba thabak chathaba leirebadi madugi afafati ge daita masa na oigadabani kariguma kom amangba singna Manipur ge integrity thugana ba hotnabada misi mina thorakpada marana oijagadabani makoibu kom oina KTOB na masakhangloi komgi mingsu paksiloidabani maraksida kom maraktagi neutral saraga kukida amuksang maitegi mi amuk sabagi leche chathaba leirabasu madu tawbiganu Lonina kom purupu Manipur government na chakchina ngakpinaba appeal tawjari maramde kom khul ayamba aki akhang thengnabasi matam sanglakle kom oina ingna lehenbada kom buning sibiduna mateng pangbiyu hairi drug yonbagi nomaina kaplambani haba masana yajare ngarang numidang pung mapalom tabada Thaba district ki Lirong police station gi manung chanba Lirong long manga maya ki lambida sakhangdaba khulai paiba singna makhong anida kaplamba adu drug yonbagi thabak tawbadigi cherak pirambani haba masana yajakhrei masana mara yajaraba miyoi adugi maming MD Abdul Salam Chai Kuntraga Taru Apopagi Ming Adu Kari Arise Ito Kawi Imphal East ki Hapta Gorpati Ward number 3 tagini Maki Kong ani ki Khobongi Sarokta Nomaina Kaplambani Nomaina Kapadagi Sok na Hauzik Leng Bagi Tabak Chathariba MD Abdul Salam na social media da Phongdoropagi matung inade Maki Makong animakta Nomaina Kaplambasi Mahangna drug yonbagi tabak tawrupagi damak party na piba cherakni paisa gi natte nisha yolobagi party na hana warakhrabani lam henduna amuka hanna tawrubadagi ngasi lilong long manga da khong animakta nomaina kaplambani party da aina karisu tawba leite party na warak piramba asi isana yana laujai
पार्टी की वा इलगा चटकनी मखातना अमुक अहुमलक सुबो ओइने निसागी पोलम योमबगी थबक तौरबदी पार्टी ने आइबो हाइकने हाबदु इसाना याई पार्टी ने पैसागी वाफम अमत्ता हाइरकप लैते हाइना फोंदोखि नुपा अमगा नुपी अमगा का हेमलिचे चलंबगी केसीपी एमएफएल न वर वतेमख्रे का हेमलिचे चलंबने हाइबा नुपा अमदी नुपी अनि केसीपी की लामी संगलुप मियामगी फिंगांग लामी एमएफएल न ngarang numitang Thaba district ki mafam amada puthokuna watem laba matung imung manung gi miyoisingna senakre hairi aina thingkaba lal harup KCP ki lami sanglu miyamgi pingang lami MFL na media da thadoropa video footage amagi matung ina tha asigi taraga humdoi gi numoida waramda korsa tapidigi khuma lambam rakesh kauba miyu amaga khoyang da mayum panduna laibinupi amaga arombe liche chalamgani haina chingnabadagi मैरा पाइबी अमदी क्लब की नारो सिंह न फादुन लेरे हाबा पाउता पदगी लुप की लामी सिंह न कौगुना वाहंग पोंग चथखे हारे मखोय अनिमक्ता चिरिबा मराल सिंह मसा मसा न याजखे मखोय मखोय गी ngapipham thoktraba मराल सिंह लेबा मियाम द खंगन बगलोजिना नुपी खुनाइबा अरानबा मियेंग दे येंगबा अमदी मखोय न तौखिबा ngapipham thoktraba मराल सिंह अदु अमु ngapiनबा लेबा मियाम अमदी लुपता हाजरकपदगी अहानबगी ओइना मखोय बु ngapiखिबनि हारे लुपना पीरिबा खोदोंगजाबा असि लौदुना अफबा मी अमा ओइरक्ट्रबा अमदि मखा ताना नुपी खुनाइबा इकाय खुमनद्रबा अमु हन्ना असिगुम्बा नत्तबा थबा असि तरौक्लबदि लुपना अहक्पा चिराक पीगनि मदुना मसा मसाना याना लौजगदबनि हानसु फोंदोरक्लि मीडिया थदोरक्पा वीडियो फुटेज अदुगा केसीपी की लामी संगलुप मियामगी फिंगांग लामी एमएफएल की मचिनचपा अमना मखा ताना फोंदोरक्पदा नुपी खुनाइ असिगिदबा ngasi लुप असिना चंगसिलेबा खोंजंग असिदा नुपी खुनाइबो इकाय खुमनबीदबा अमदि खुनाइ असिबो मांगनबा थोलकपासिंगे मथक्ता केसीपी की लामी संगलुप मियामगी फिंगांग लामीने तुमिने येंगदुना लैथोरoi हाइदुना कंगलैपाकता खुंदामिनारिबा खुदिमांगना नुपी खुनाइबो अवांगबा थाकता चंगसिमिनारसि हाइखि आईएलपी का सरांबगी फाराबा मियोइसिंग नुमिनिपानि पुलिस कस्टडीदा रिमांड लौथख्रे नियमगी वांगबदा इनर लाइन परमिट आईएलपी का सिंसाबगी थबक चथबदा हक्थेंगना चेनाबनी हाइबा मियोइ तरा ngarang Imphal West District ki police ki kangone Imphal gi Namdolong area da chathakiba operation da mai pangna phagakiba adu numinipani police custody da remand lauthakre hadi police custody da remand lauthakraba miyoi sing adudi Kachugai dangmai sei kuntraga manga Gomai living sen sei kuntraga taru Sonu Kumar sei kunga manga Chotu Kumar sei kunga taru Sawai Jam Surchandra sei kunga taret Moyangthem Priyo Singha sei kuntra Aris Asem sei kunga taru Pravin Kumar Gupta Sai Kungamapan, Kailas Kumar Brahma Sai Nipugamanga, Sairom Sujitra Priya Sai Kuntraganipani, Makoy Tara Ngarang Mari Lainaba Quarter Potolaba Matung, Numinipan Police Custody Rimalautoki Bagalona, Hauzi Wahang Pong Satari Hari.